ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯏꯄꯤꯂꯦꯞꯁꯤꯅ ꯁꯔꯩꯒꯤ ꯋꯥꯟꯊꯕꯤꯁꯦ ꯑꯁꯤ ꯌꯥꯝ ꯇꯣꯏꯅ ꯇꯧꯋꯦ ꯑꯗꯨꯅ ꯃꯗꯨ ꯅꯥꯀꯣꯡꯗ ꯇꯥꯔꯛꯀꯅꯤ ꯍꯤꯗꯥꯛ ꯍꯦꯛ ꯍꯟꯊꯕꯒꯁꯨ ꯇꯧꯋꯦ ꯌꯨ ꯊꯛꯄꯁꯦ ꯆꯥꯡ ꯍꯦꯛ ꯍꯟꯊꯕꯒꯁꯨ ꯇꯧꯋꯦ ꯑꯗꯨꯅ ꯅꯥꯀꯣꯡꯗ ꯇꯥꯔꯛꯀꯅꯤ ꯑꯗꯨꯒ ꯈꯥꯡꯕ ꯉꯝꯃꯣꯏ ꯑꯗꯒꯤꯗꯤ ꯃꯤꯠꯇꯁꯦ ꯌꯥꯝ ꯄꯨꯔꯛꯀꯅꯤꯅ ꯑꯗꯨ ꯈꯛꯇ ꯈꯜꯂꯨꯕꯗꯨꯗꯁꯨ ꯅꯠꯇ꯭ꯔꯒꯅ ꯇꯣꯛꯄ ꯀꯥꯟꯗ ꯁꯔꯩꯗꯧꯅ ꯋꯥꯟꯊꯩꯅ ꯈꯟꯕꯗꯨꯗꯒꯤꯁꯨ ꯃꯥꯁꯤ ꯌꯨ ꯊꯛꯄꯁꯦ ꯇꯣꯛꯄ ꯁꯨꯡꯉꯝ ꯉꯝꯗꯦ ꯑꯗꯨꯝ ꯊꯛꯀꯅꯤ ꯐꯅ ꯍꯥꯏꯔꯁꯨ ꯌꯥꯗꯕꯩꯅꯤꯅꯦ ꯑꯁ ꯆꯨꯝꯗꯤ ꯆꯨꯝꯃꯤꯅꯦ ꯌꯥꯗꯕꯩꯅꯦꯅ ꯍꯥꯏꯕꯁꯦ ꯑꯁꯤꯅꯤ ꯌꯨ ꯊꯛꯄꯒꯤ withdrawal syndrome ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯑꯁꯤ ꯅꯠꯇꯕ ꯌꯨ ꯊꯛꯄ ꯃꯤꯅ ꯃꯥꯒꯤ ꯕ꯭ꯔꯦꯟꯗ ꯀꯩ ꯇꯧꯒꯦ ꯍꯥꯏꯕꯁꯦ ꯑꯁꯦ ꯌꯨ ꯊꯛꯄ ꯈꯨꯗꯛꯇ ꯊꯛꯄꯒꯤꯁꯨ ꯃꯤꯅꯤꯠ 10 ꯀꯨꯟꯗꯒꯤ ꯃꯥꯒꯤ ꯕ꯭ꯔꯦꯟꯁꯦ ꯃꯥꯒꯤ ꯒꯕꯥ ꯔꯤꯁꯦꯞꯇꯔꯅ ꯕ꯭ꯔꯦꯟꯗ ꯅꯔꯚꯁ ꯆꯠꯄ ꯍꯧꯔꯕꯅꯤ ꯌꯨ ꯊꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯑꯍꯟꯁꯤꯡꯅ ꯌꯥꯝ ꯐꯖꯕ ꯂꯣꯟꯗꯥ ꯑꯃ ꯍꯥꯏꯔꯝꯃꯤꯁꯦ ꯌꯨ ꯉꯥꯎꯔꯦꯍꯦ ꯍꯥꯏꯔꯤꯁꯦ ꯉꯥꯎꯕ ꯍꯥꯏꯕꯗꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ꯭ꯔꯕ ꯑꯩ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯂꯣꯏꯗꯕꯅꯤ ꯑꯩꯅ ꯉꯥꯡꯗꯣꯏꯁꯦ ꯀꯔꯤꯅꯣ ꯑꯗꯒꯤ ꯃꯁꯤ ꯇꯧꯔꯒ ꯐꯩ ꯐꯠꯇꯦꯁꯤ ꯏꯈꯪ ꯈꯪꯗꯕꯗ ꯃꯑꯣꯡ ꯑꯃꯗ ꯍꯦꯛꯇ ꯂꯥꯛꯏ ꯃꯁꯤ ꯌꯨ ꯊꯛꯄꯗ ꯈꯨꯗꯛꯇꯁꯨ ꯕ꯭ꯔꯦꯟꯗ ꯑꯀꯥꯏꯕ ꯄꯤ ꯑꯗꯨꯒ ꯈꯔ ꯀꯨꯏꯅ ꯈꯪꯉꯛꯄ ꯃꯤꯁꯤꯡꯗꯤ ꯃꯈꯣꯏꯒꯤ ꯕ꯭ꯔꯦꯟꯗꯒꯤ ꯑꯩꯈꯣꯏꯅ ꯕꯦꯔꯐꯣꯔꯊꯥꯏꯃꯤꯟ ꯍꯥꯏꯗꯅ ꯊꯥꯏꯃꯤꯟ ꯍꯥꯏꯔꯤꯕ ꯁꯔꯨꯛꯁꯦ ꯗꯤꯄ꯭ꯂꯦꯠ ꯇꯧꯍꯟꯕ ꯃꯥꯡꯍꯟꯕ ꯊꯛꯄ ꯈꯨꯗꯤꯡꯒꯤ ꯕ꯭ꯔꯦꯟꯗꯒꯤ ꯕ꯭ꯔꯦꯟꯒꯤ ꯁ꯭ꯇꯔꯛꯆꯔꯗ ꯀꯥꯟꯅꯕ ꯚꯤꯇꯥꯃꯤꯟ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯃ ꯍꯦꯛ ꯍꯦꯛ ꯂꯧꯊꯣꯛꯑꯦ ꯑꯗꯨꯅ ꯁꯨꯝ ꯈꯪꯉꯛꯄꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯃꯥꯒꯤ ꯃꯦꯃꯣꯔꯤꯁꯦ ꯌꯥꯝ ꯍꯟꯊꯔꯛꯀꯅꯤ ꯀꯥꯎꯒꯟꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯀꯅꯤ ꯃꯁꯤ ꯕ꯭ꯔꯦꯟꯒꯤ ꯁ꯭ꯇꯔꯛꯆꯔꯁꯤꯗ ꯀꯔꯤ ꯀꯌꯥꯝ ꯊꯤꯅ ꯑꯀꯥꯏꯕ ꯂꯩꯕꯒꯦ ꯍꯥꯏꯕꯕꯨ ꯈꯔ ꯀꯨꯏꯅ ꯁꯨꯝ ꯊꯛꯆꯤꯜꯂꯛꯄ ꯃꯤꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯅ ꯑꯍꯟꯁꯤꯡꯗ ꯄꯦꯡ ꯆꯣꯏꯕ ꯍꯥꯏꯕꯗꯣ ꯑꯗꯩ ꯄꯦꯡꯒꯤ ꯕ꯭ꯔꯦꯟꯁꯦ ꯄꯤꯛꯁꯤꯜꯂꯛꯄ ꯑꯗꯒꯤ ꯁ꯭ꯔꯤꯡꯀꯦꯖ ꯇꯧꯕ ꯀꯧꯏ ꯏꯪꯂꯤꯁꯇ ꯑꯦꯊ꯭ꯔꯣꯄꯤꯛ ꯑꯦꯟꯗ ꯗꯤꯇꯦꯔꯦꯁꯟ ꯇꯧꯔꯛꯄ ꯑꯗꯨ ꯇꯧꯋꯦ ꯆꯍꯤ 94-35ꯗ ꯉꯥꯏꯔꯤꯕ ꯌꯨ ꯆꯍꯤ 10 ꯊꯛꯑꯕ ꯃꯥꯒꯤ ꯕ꯭ꯔꯦꯟꯗꯣ ꯑꯌꯥꯝꯕꯗ ꯆꯍꯤ 50 ꯁꯨꯔꯕ ꯃꯤ ꯑꯃꯒꯤ ꯕ꯭ꯔꯦꯟꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯕꯗꯧꯅ ꯃꯥ ꯁ꯭ꯇꯔꯛꯆꯔꯁꯦ ꯍꯣꯡꯉꯛꯑꯦ ꯌꯥꯝ ꯀꯥꯎꯒꯜꯂꯦ ꯑꯁꯤ ꯊꯦꯡꯅꯗꯕ ꯃꯤꯅꯗꯤ ꯈꯪꯉꯣꯏ ꯑꯗꯨꯕꯨ ꯌꯨ ꯈꯔ ꯀꯨꯏꯅ ꯍꯦꯛ ꯊꯛꯄ ꯃꯤꯁꯤꯡꯗꯤ ꯃꯈꯣꯏ ꯃꯥ ꯃꯁꯥꯅ ꯀꯌꯥ ꯍꯥꯏꯒꯟꯗꯦ ꯃꯥꯒꯤ ꯅꯨꯄꯤꯁꯤꯡꯁꯤꯅ ꯗꯥꯛꯇꯔ ꯑꯩꯒꯤ ꯅꯨꯄꯥꯁꯦ ꯌꯨ ꯁꯨꯝ ꯊꯛꯄꯅꯔ ꯈꯪꯗꯦ ꯀꯥꯎꯒꯟꯕꯁꯤꯅ ꯄꯨꯔꯥ ꯇꯧꯔꯦ ꯍꯥꯏꯅ ꯍꯥꯏꯕꯁꯦ ꯑꯍꯥꯟꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯃꯣꯏꯅ ꯀꯝꯄ꯭ꯂꯦꯟ ꯍꯦꯛ ꯇꯧꯏ ꯅꯣꯡ ꯑꯣꯏꯕ ꯑꯥꯏꯟ ꯑꯣꯏꯕ ꯈꯟꯅꯅꯕ ꯑꯁꯤꯒꯤ ꯀꯥꯡꯂꯣꯟꯗ ꯇꯧꯔꯤꯁꯤꯗꯤ ꯌꯥꯏꯐꯅ ꯊꯤꯕꯤꯕ ucari masih sos pasang antara masih maupun kami dapat perkembangan juga mangga bagi teman-teman kita sos pasang lebih juga bisa mungkin dan mencari dan masih kalau masih perkembangan maupun kami dapat perkembangan juga itu juga bagi semua bisa juga ini lagi jadi itu kurang kita mencari masih tidak ada dewan kewajiban kemudian aku nak dari juga kan jadi profesional tapi kan saya fokus business sama ini dia sebenarnya tidak saya nak itu pasalnya kan tidak tidak ada kan tidak bisa saja masih kita ada jadi apa betul mesti melakukan dari demokrat atau nak itu masih bu laksana apa ayat itu juga ada dan kerja ayat yang orang dan dia itu nanti ya kalau kita sih dia ada pengetahuan kata itu sih kalau itu apa masih kami juga ada kami juga boleh mungkin dikali negara hai kalau ada sisi makam pemisahan itu apa ikan boleh jadi boleh atau nasi apa diletak di hotel kan jadi kalau masuk dalam apa bisa sih langsung bunyi Jawa ada apa jadi enak simba nipa yang tadi itu semua kayak apa begini itu belajar nah sini kalau sudah ada yang mana yang hukum saya berarti jadi jika ada kopi lebih masih kita berapa bukan tidak terah aja saya masih karena ada kan saya masih kita dalam ini ada masih kalau saya kalau ini
Ministry of Home Affairs, Government of India, Ministry of Social Empowerment and Justice, Government of India, Sushi Makata, National Action Plan for Drug Demand Reduction and Action Plan for Same. I was in Makata, he identified an affair of Milana. Di education ng maranga pamilya kung di mo pwede mag-break, di ko rin substance abuse o pwede siya. Masitaw mo kayo, kung di ko pwede siya, pero sa akin, kung pwede siya, di ko pwede kung masita, ako di society na, ako di ekonomi na, ako di geografi na, ako di sandalan, ako di social media na, ako di ekonomi siya. Masih kami na rin ako kami, yung parenting education na National Action Plan for Drug Demand Reduction na 2018 dari 2025 juga Bikung beri kebasan Indonesia Indonesia dari negara di Pandangga atau invasi memang seorang juga kalau juga itu di mana juga bisa kembali itu. Maksudnya nasi sekitar betul karena kalau jadi masih hendak para hendak jalan waktu utara di masih sibuk dengan ini. Soalnya mereka di desa yang besar itu ini. Aku masih ngomong masih Asia berperdana sama dia. Kamu bagaimana? Kau kerja kerja ini kerja kamu di Karata itu masih kamu dulu ini yang kamu ikan itu macam kerja kamu sesi masih nggak ada yang tahu ya. Tahu kamu boleh. Sini kalau kita lagi di zaman itu kerja kamu kamu sangat boleh. Ada soalnya ada ini istri satu ini tadi mau, jadi kerja bukan se senang kalau kamu tidak nanti di dalam hari kita kan masih ia sebelum ini nak polisnya orang masih tapi di mana kita nak masih nanti di sini tidak saat masih apa namanya bil tahu ya kan kita kembali dan dia Aduh, ini biasanya menghadapi hal kecil orang kita, kami mesti pasti tidak tahu apa yang pasti tidak hai beliau je, anak saya juga campur itu dia kan saja campur itu apa ini sih campur itu dia kan. Siapa saja, hari ini kau berada sekarang kau ini kan cina, spesial kau ini biasa balik, sekarang kau ini kan ada orang cina. Jadi kalau itu biasa sudah masih di sana ya akan dia sama bukan masih juga kembang memang. Tapi juga berbeda. Atau hai bersih untuk di sana siap dia kan masih siap jadi itu macam semua bersih. Tapi kalau kan marah itu bukan bingung ini dapat bicara kan dan berbeda berbeda. Hanya di sini beda mana berbeda dan di sini jadi macam bersih. Hari itu kalau ini sih itu sama bukan sih sama bukan kawat tapi itu lagi ini biasa lagi. Kalau ini biasa kalau sakit itu apa ni? Aduna, aduna memang kalau ini cerita anak macam itu. Cerita pasal lain mudah kalau tidak bisa ada siapa. Aku siapa pada aku nak itu nanti boleh sebenarnya pada memang kita dan kami nak kita sendiri. Dia itu apa kan lomba ini biasa kita sendiri dan dia berguna. Siapa di sini juga orang bukan bisa mengatakan, mencari terang bukan mengatakan. Memang orang itu jadi nak, kalau cari apa yang kita tahu itu orang. Mungkin tadi mengatakan mencari terang kita kumpul ada pembahasan pada kita dan itu yang ada soal apa ini. Ada tak? Banyak pun dia ada. Kalau orang itu nak mungkin dari negara itu kita berbuat. Ini biasa kita mengatakan biasa kita apa pun lalu kita tahu ni. Aduna masih ada cerita ini kita harus apa untuk sendiri ni. Aduna ada sekarang tu apa kita nasam kita niatnya. Kalau kerja biasa yang kita dia kalau ada masih kita untuk sendiri kita kan tahu itu. Misalnya biasa plan dari mana kita hanya si plan. Lalu itu punya bahasa plan tu nasam kita niatnya dia sendiri. Aduna kau India je, kerja ni kau yang mana pandang itu semua terjadi. Aduh, si tahu nak ada, semua kita kapitan yang je, nunggu itu macam juga orang lain. Madu kita tahu, cara apa tu, masih
ꯗ꯭ꯔꯒꯀꯤ ꯀꯩꯅꯣꯁꯦ ꯆꯩꯊꯤꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯁꯨꯝ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯏꯕꯀꯣ ꯏꯟꯗꯤꯌꯥꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯩꯅꯣ ꯇꯧꯕ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯋꯥꯊꯣꯛꯁꯤꯡꯁꯦ ꯃꯁꯤ ꯄꯨꯟꯅ ꯀꯨꯞꯅ ꯅꯩꯅꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯅꯦꯁꯅꯦꯜ ꯀ꯭ꯔꯥꯏꯝ ꯔꯦꯀꯣꯔꯗ ꯕ꯭ꯌꯨꯔꯣ NCRB ꯑꯁꯪꯕꯗꯀꯣ NCRB ꯍꯥꯏꯔꯤꯕ ꯗꯦꯇꯥꯕꯦꯁ ꯑꯣꯐ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯈꯥꯗ ꯂꯩꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯅ ꯊꯣꯛꯄꯅꯤ ꯑꯃꯗ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤꯁꯤꯡꯁꯦ ꯗ꯭ꯔꯒꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯗ꯭ꯔꯒꯀꯤ ꯀꯦꯁꯦ ꯀꯌꯥ ꯑꯃꯃꯝ ꯌꯥꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ 21,000ꯁꯤꯗ 78 ꯁꯝꯊꯤꯡꯅꯦꯕꯀꯣ ꯑꯗꯨꯕꯨ ꯗ꯭ꯔꯒꯀꯤ ꯀꯩꯅꯣꯗꯤ 70,000 ꯁꯝꯊꯤꯡꯅꯦꯕ ꯑꯗꯣ 2020ꯗꯗꯤ ꯍꯥꯏꯔꯤꯕꯁꯦ ꯅꯤꯌꯔꯂꯤ 1 lakh ꯑꯃ ꯂꯩꯌꯦ ꯑꯗꯨ ꯃꯇꯝꯗ ꯑꯩꯈꯣꯏ ꯑꯦꯚ꯭ꯔꯤ ꯆꯍꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯗ꯭ꯔꯒꯀꯤ ꯀꯦꯁꯦꯁ ꯍꯦꯟꯒꯠꯂꯛꯑꯦ 2019, 20, 21ꯗ ꯊꯣꯛꯄ ꯀꯩꯅꯣꯁꯤꯗ NCRBꯅ ꯊꯣꯛꯏꯕ ꯅꯝꯕꯔ ꯑꯣꯐ ꯑꯦꯟꯇꯤ ꯀꯦꯁꯦꯁ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ 2019ꯗ 68 something 68,000 somethingꯁꯦ NDPSAꯒꯤ ꯃꯈꯥꯗ ꯔꯦꯖꯤꯁꯇꯔ ꯇꯧꯋꯦ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯑꯗꯨꯒ 2020ꯗ 56,000 something ꯀꯦꯁ ꯔꯦꯖꯤꯁꯇꯔ ꯇꯧꯏ 2021ꯗ 78,000 more than 78,000 NDPS ꯀꯦꯁ ꯔꯦꯖꯤꯁꯇꯔ ꯇꯧꯋꯦ ꯑꯗꯨꯒ 2022ꯗꯗꯤ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯋꯦ 1 lakh ꯃꯌꯥ ꯌꯧꯔꯕꯅꯤꯀꯣ ꯁꯤꯒꯤ ꯆꯞ ꯆꯥꯕ ꯐꯤꯒꯔꯁꯦ ꯑꯩꯈꯣꯏ ꯃꯣꯏ ꯊꯥꯗꯣꯛꯈꯤ ꯑꯗꯨꯒ ꯀꯩꯅꯣ ꯃꯣꯁ ꯏꯟꯗꯤꯌꯥꯒꯤ ꯀꯩꯅꯣ ꯄꯥꯜꯂꯒ ꯂꯩꯌꯦꯕꯀꯣ ꯁꯤꯌꯥꯔ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯁꯨ ꯀꯃꯥꯏꯅ ꯇꯧꯒꯦ ꯃꯇꯝꯗ 2019, 20, 21, 22ꯁꯤꯗ ꯂꯥꯛꯏꯕ ꯀꯦꯁꯁꯦ ꯆꯍꯨꯝ ꯈꯔ ꯍꯦꯜꯂꯦ 2019ꯁꯤꯗ ꯃꯅꯤꯄꯨꯔꯗ NDPSꯀꯤ ꯀꯦꯁꯁꯦ ꯑꯗꯨꯒ 2020ꯗ ꯆꯅꯤꯒ ꯃꯧꯗ꯭ꯔꯥꯃꯨꯛ ꯂꯩ ꯑꯗꯨꯒ 2021ꯗꯗꯤ ꯆꯍꯨꯝꯒ ꯌꯥꯡꯈꯩ 3,434 ꯂꯩ ꯑꯗꯨꯒ 2023ꯗꯗꯤ ꯑꯩꯈꯣꯏꯒꯤ NDPSꯀꯤ ꯀꯦꯁꯁꯤ ꯀꯌꯥ ꯌꯥꯝꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯆꯍꯨꯝꯒ ꯌꯧꯔꯦ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗꯁꯨ ꯏꯟꯗꯤꯌꯥꯗ ꯍꯦꯟꯒꯠꯂꯛꯏꯕ ꯇ꯭ꯔꯦꯟꯗꯣ ꯃꯅꯤꯄꯨꯔꯗꯁꯨ ꯆꯞ ꯍꯦꯟꯒꯠꯂꯛꯑꯦ ꯑꯩꯈꯣꯏ ꯅꯣꯔꯠ ꯏꯁꯇꯔꯟ ꯁ꯭ꯇꯦꯠꯇ ꯗ꯭ꯔꯒꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯦꯁꯁꯦ ꯌꯥꯝꯅ ꯔꯦꯖꯤꯁꯇꯔ ꯇꯧꯔꯤꯕꯁꯤ ꯃꯅꯤꯄꯨꯔꯅꯤꯀꯣ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤꯒ ꯌꯦꯡꯕꯗꯗꯤ ꯌꯥꯝꯅ ꯐꯪꯅ ꯌꯥꯝꯅꯁꯨ ꯊꯤꯡꯉꯥꯏ ꯑꯣꯏꯕ ꯀꯩꯅꯣ ꯑꯃ ꯌꯧꯔꯕꯅꯦꯕ ꯌꯨꯖꯦ ꯑꯗꯨꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯌꯦꯕ ꯑꯁꯦ ꯑꯩꯈꯣꯏꯅꯁꯨ ꯑꯦꯋꯦꯌꯔ ꯑꯣꯏꯗꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯥꯔꯅ ꯐꯖꯅ ꯍꯥꯏꯕꯤꯔꯝꯕ ꯌꯨ ꯍꯥꯏꯕ ꯄꯣꯠꯁꯤꯁꯨ ꯅꯤꯁꯥꯅꯦꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯌꯥꯅꯤꯡꯉꯁꯤꯀꯣ ꯌꯥꯕ꯭ꯔꯣ ꯌꯥꯏꯀꯣ ꯍꯥꯟꯅ ꯑꯩꯈꯣꯏꯅ ꯈꯜꯂꯝꯃꯤꯕ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯁꯣꯁꯥꯏꯇꯤꯗ ꯑꯦꯛꯁꯦꯞ ꯇꯧꯏ ꯌꯥꯏ ꯈꯖꯤꯛꯇꯤ ꯌꯥꯏ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯁꯤꯁꯦ ꯂꯣꯏꯅꯃꯛ ꯈꯥꯗꯣꯛꯃꯤꯟꯅꯔꯒ ꯉꯁꯤꯗꯤ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯃꯨꯠ ꯑꯇꯩꯒ ꯑꯩꯈꯣꯏꯒꯤ ꯃꯥꯏꯟꯗ ꯅꯨꯡꯉꯥꯏꯍꯜꯂꯤꯕ ꯍꯛꯆꯥꯡꯗ ꯍꯣꯡꯍꯜꯂꯤꯕ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯅꯤꯁꯥꯒꯤ ꯄꯣꯠꯁꯛ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯉꯁꯤꯗꯤ ꯁꯤꯒꯤ ꯄꯣꯠꯁꯛ ꯃꯌꯥꯝꯁꯦ ꯋꯥꯟꯁ ꯑꯩꯈꯣꯏꯒꯤ 이문가 नत्रगना ꯑꯩꯈꯣꯏꯒꯤ ꯁꯥꯀꯩꯗ ꯑꯩꯈꯣꯏꯒꯤ ꯈꯪꯅꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯃꯥꯒꯤ ꯀꯩꯅꯣꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯍꯥꯔꯝ ꯔꯤꯗꯛꯁꯟꯗ ꯆꯠꯒꯦꯔꯥ ꯇꯣꯇꯦꯜ ꯑꯦꯛꯁꯇꯦꯟꯁꯗ ꯆꯠꯒꯦꯔꯥ ꯃꯁꯤꯕꯨ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯊꯧꯗꯥꯡꯅꯦꯕ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯉꯥꯛꯇꯅ ꯏꯟꯊꯣꯛꯏꯁꯦꯕ ꯅꯠꯇ꯭ꯔꯒꯅ ꯅꯤꯁꯥ ꯆꯥꯔꯤꯕ ꯏꯟꯗꯤꯕꯤꯖꯨꯋꯦꯜ ꯉꯥꯛꯇꯗ ꯃꯥꯒꯤ ꯀꯩꯅꯣ ꯅꯠꯇꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯠꯇꯦ WHO World Health Organizationꯅ ꯂꯥꯎꯊꯣꯛꯄꯤꯔꯤ ꯅꯤꯁꯥ ꯆꯥꯕ ꯑꯣꯔ ꯅꯤꯁꯥꯒ ꯂꯣꯏꯅꯔꯒ ꯂꯩꯕ ꯅꯠꯇ꯭ꯔꯒꯅ ꯅꯤꯁꯥꯗ ꯗꯤꯄꯦꯟ ꯇꯧꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯅꯔꯤꯕ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯍꯥꯏꯅꯔꯤꯕ ꯄꯣꯠꯁꯦ ꯏꯠꯁ ꯑ ꯗꯤꯖꯤꯖ ꯍꯥꯏꯕꯗꯤ ꯃꯥ ꯂꯩꯅꯥ ꯑꯃꯅꯦꯅ ꯉꯁꯤꯗꯤ ꯋꯥꯔꯜ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯂꯥꯎꯊꯣꯛꯏꯕ ꯑꯩꯈꯣꯏ ꯂꯩꯅꯥ ꯍꯥꯏꯕꯗꯤ ꯃꯥꯁꯨ ꯑꯅꯥꯕꯅꯦꯅ ꯑꯅꯥꯕꯗ ꯑꯩꯈꯣꯏ ꯅꯨꯡꯁꯤꯗ꯭ꯔꯣ ꯅꯨꯡꯁꯤꯀꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯅꯥꯕ ꯑꯃ ꯌꯥꯎꯔꯒꯗꯤ ꯑꯩꯈꯣꯏ ꯃꯥ ꯀꯦꯌꯔ ꯐꯖꯅ ꯇꯧꯕꯤꯗꯧꯅꯅꯦ ꯂꯣꯛ ꯈꯤꯇꯪ ꯇꯧꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯥꯁꯦ ꯑꯦꯅꯤ ꯗꯥꯏꯕꯦꯇꯤꯁ ꯂꯥꯛꯄ ꯑꯣꯏꯒꯦꯔꯥ ꯃꯥꯁꯦ BP ꯋꯥꯡꯕ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯃꯥ ꯀꯦꯌꯔ ꯇꯧꯕꯤꯌꯦꯕ ꯀꯩꯒꯤꯅꯣ ꯃꯣꯏꯁꯦ ꯂꯩꯅꯥꯅꯦꯅ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯦꯅꯤ ꯁꯕꯁꯇꯦꯟꯁꯇ ꯗꯤꯄꯦꯟ ꯇꯧꯔꯕ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯝ ꯑꯦꯗꯤꯛ ꯇꯧꯔꯕꯁꯤꯡꯁꯦ ꯃꯥꯁꯦ ꯂꯩꯅꯥꯅꯤ ꯍꯥꯏꯅ ꯋꯥꯔꯜ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯉꯁꯤ ꯂꯥꯎꯔꯤꯕ ꯁꯨꯃꯥꯏꯅ ꯅꯥꯔꯕ ꯃꯣꯏꯒꯤ ꯑꯩꯈꯣꯏ ꯂꯥꯌꯦꯡꯕꯤꯕ ꯑꯃ ꯆꯪꯉꯤꯗꯅ ꯂꯥꯌꯦꯡꯕꯤꯕ ꯗꯔꯀꯥꯔ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏ ꯃꯣꯏꯁꯦ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯀꯟꯁꯟꯇ ꯅꯠꯇ꯭ꯔꯒꯅ ꯃꯥꯒꯤ ꯋꯤꯜ ꯄꯋꯥꯔ ꯁꯣꯟꯕ ꯑꯗꯨꯒꯨꯝꯕ ꯅꯠꯇꯦ ꯋꯥꯟꯁ ꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯗ ꯂꯩꯀꯥꯏꯗ ꯅꯤꯁꯥ ꯆꯥꯕ ꯂꯩꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯥꯕꯨ ꯈꯤꯇꯪ ꯐꯖꯅ ꯃꯥꯅ ꯇꯤꯟꯅꯔꯨꯅꯨꯍꯦ ꯃꯥꯅ ꯍꯣꯡꯅ ꯆꯥꯎꯕ XYZ ꯃꯥꯅ ꯇꯤꯟꯅꯔꯗꯤ ꯑꯩꯒꯤ ꯏꯆꯥꯁꯨ ꯃꯥꯡꯂꯛꯀꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯑꯩꯈꯣꯏ ꯏꯟꯊꯣꯛꯄꯤꯕ ꯑꯃ ꯇꯧꯕꯤꯌꯦꯕ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯁꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯗꯦꯇꯥ ꯍꯥꯏꯕꯗꯤ ꯂꯥꯛ 2ꯒꯤ ꯃꯊꯛꯇ ꯂꯩꯕꯁꯦ ꯑꯩꯒꯤꯏꯃꯨꯡꯗ ꯌꯥꯎꯗꯦ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯁꯨꯝ ꯂꯩ ꯑꯗꯨꯃꯥꯏꯅ ꯅꯤꯂꯤꯠ ꯇꯧꯔꯒ ꯂꯩ ꯇꯥꯔꯒꯗꯤ ꯀꯔꯤ ꯅꯨꯃꯤꯠꯇꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯗ ꯌꯥꯎꯔꯛꯀꯗꯣꯏꯁꯦ ꯑꯩꯈꯣꯏ ꯇꯝꯕ ꯉꯝꯗꯦ ꯌꯥꯎꯔꯛꯄ ꯌꯥꯕꯒꯤ ꯄꯣꯁꯤꯕꯤꯂꯤꯇꯤ ꯑꯗꯨꯝ ꯂꯩ ꯑꯩꯒꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯕꯨ ꯉꯁꯤ ꯁ꯭ꯀꯨꯜ ꯀꯥꯍꯟꯗꯕ꯭ꯔꯣ ꯀꯥꯍꯜꯂꯦ